ꯙꯅꯔꯥꯖꯀ ꯚꯤꯛꯇꯔꯒꯗꯨ ꯒ꯭ꯔꯦꯁꯤ ꯍꯣꯏꯗ ꯁꯅꯥꯅꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯨꯅꯕ ꯍꯥꯏꯗꯨꯅ ꯂꯥꯛꯏ꯫ ꯇꯥꯟ ꯆꯥꯅꯅ ꯆꯥꯅꯨꯂꯦꯝꯕꯤꯁꯨ ꯒ꯭ꯔꯦꯁꯤ ꯍꯣꯏꯗ ꯂꯩꯔꯝꯕꯗꯨꯗ ꯃꯈꯣꯏꯅꯤ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯇꯨꯅ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯆꯥꯅꯨꯂꯦꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ "ꯅꯣꯏ ꯑꯅꯤ ꯑꯣꯏꯔꯦ ꯑꯅꯨꯗ ꯄꯥꯎ ꯆꯦꯜꯂꯛꯏꯁꯦ?" ꯚꯤꯛꯇꯔꯅ "ꯀꯨꯏꯔꯝꯕꯅꯤ ꯊꯦꯡꯅꯈꯤꯗꯕꯁꯨ, ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯁꯤꯅ ꯄꯥꯎ ꯊꯥꯖꯈꯤꯕꯅꯤ꯫ ꯐꯣꯟ ꯅꯝꯕꯔꯁꯨ ꯂꯩꯅꯗꯦ, ꯊꯤꯅꯕꯗ ꯃꯇꯝ ꯈꯔꯗꯤ ꯆꯪꯈ꯭ꯔꯦ." ꯒ꯭ꯔꯦꯁꯤꯅ "ꯀꯩ ꯃꯇꯥꯡꯒꯤ ꯋꯥꯅꯣ ꯃꯤꯉꯣꯟꯗ ꯄꯥꯎꯒ ꯆꯦꯜꯂꯛꯏꯁꯦ? ꯅꯠꯇꯦ ꯌꯥꯝ ꯂꯨꯕ ꯋꯥꯔꯕ?" ꯙꯅꯔꯥꯖꯅ "ꯅꯃꯥꯟꯅꯕꯤꯒꯤ ꯋꯥꯔꯤꯅꯤꯗ꯫ ꯏꯃꯥꯟꯅꯕꯗꯣ ꯃꯥ ꯅꯠꯇ꯭ꯔꯗꯤ ꯀꯣꯏꯔꯔꯣꯏꯅ ꯑꯇꯣꯞꯄꯁꯨ ꯍꯥꯟꯅ ꯌꯦꯡꯉꯨ ꯌꯥꯗ꯭ꯔꯦ꯫ ꯀꯨꯏꯁꯨ ꯀꯨꯏꯔꯦ ꯃꯥꯅ ꯇꯥꯟꯅꯔꯤꯁꯦ꯫ ꯑꯩꯈꯣꯏꯁꯨ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯃꯥꯅ ꯃꯤꯒꯤ ꯂꯩꯀꯥꯏꯗ ꯆꯠꯂꯒ ꯂꯩꯕꯗꯣ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯏꯁꯝ ꯁꯝꯕꯤꯗ ꯅꯣꯏꯅꯁꯨ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯔꯣ." ꯆꯥꯅꯨꯂꯦꯝꯕꯤꯅ "ꯅꯣꯏꯗ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯗꯕ꯭ꯔꯥ ꯍꯥꯏꯗꯤ ꯈꯪꯗꯦ, ꯑꯗꯣ ꯁꯅꯥꯅꯨꯒꯤ ꯃꯥꯒꯤ ꯀ꯭ꯔꯁ ꯑꯃꯗꯤ ꯂꯩꯕꯅꯤ꯫ ꯅꯨꯄꯥꯗꯣ ꯍꯧꯖꯤꯛꯁꯤꯗ ꯂꯩꯇꯦ, ꯃꯥꯁꯨ ꯃꯥꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤꯕꯅꯤ꯫ ꯃꯣꯏ ꯑꯅꯤ ꯄꯥꯎ ꯐꯥꯎꯅꯕ ꯀꯩꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯁꯅꯥꯅꯨꯅꯗꯤ ꯅꯨꯄꯥꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯟꯖꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯁꯨ ꯑꯇꯣꯞꯄ ꯑꯝꯇ ꯈꯪꯅꯅꯤꯡꯗꯦ ꯍꯥꯏꯗꯅ ꯌꯥꯗ꯭ꯔꯕꯅꯤ." ꯒ꯭ꯔꯦꯁꯤꯅ "ꯑꯩꯈꯣꯏꯅꯁꯨ ꯅꯃꯥꯟꯅꯕꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯌꯥꯕꯤꯈ꯭ꯔꯣꯅ ꯍꯥꯏꯕꯅꯤ, ꯑꯗꯣ ꯃꯥꯅ ꯌꯥꯗ꯭ꯔꯦ꯫ ꯃꯥ ꯃꯁꯥꯅ ꯑꯇꯣꯞꯄ ꯈꯪꯅꯕ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣꯏꯅ ꯀꯔꯤꯃꯨꯛ ꯍꯥꯏꯔꯨꯅꯤ?" ꯚꯤꯛꯇꯔꯅ "ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯀ꯭ꯔꯁꯄꯨꯗꯤ ꯑꯗꯨꯝ ꯂꯩꯐꯝ ꯊꯣꯛꯄꯅꯤ꯫ ꯍꯧꯖꯤꯛ ꯅꯨꯄꯥꯗꯨ ꯁꯤꯗ ꯂꯩꯕꯁꯨ ꯅꯠꯇꯦ, ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯕꯁꯨ ꯅꯠꯇꯦ꯫ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯔꯁꯨ ꯃꯣꯏꯅꯤ ꯄꯥꯎ ꯐꯥꯎꯅꯕꯗ ꯀꯩꯗꯧꯋꯤ ꯍꯥꯏꯒꯦ?" ꯙꯅꯔꯥꯖꯅ "ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯍꯦꯅꯔꯤꯅ ꯁꯅꯥꯅꯨꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯖꯔꯕꯅꯤ꯫ ꯍꯥꯟꯅꯗꯤ ꯁꯨꯝ ꯑꯩꯈꯣꯏꯁꯨ ꯁꯥꯟꯅꯕꯒꯤ ꯄꯪꯍꯥꯏ ꯍꯥꯏꯕ ꯃꯥꯜꯂꯦꯅ ꯈꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯑꯗꯨꯛ ꯅꯨꯡꯁꯤꯅ ꯆꯍꯤ ꯑꯅꯤꯔꯣꯝ ꯍꯥꯏꯔꯛꯏꯁꯦ ꯐꯥꯒꯤꯗꯤ ꯅꯠꯇ꯭ꯔꯦ꯫ ꯀꯥꯏꯅꯕ ꯀꯥꯏꯅꯗꯕ ꯍꯥꯏꯗꯨꯗꯤ ꯃꯣꯏꯅꯤ ꯈꯪꯅꯔꯒ ꯈꯪꯂꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯋꯥꯗꯤ ꯃꯣꯏꯅꯤ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯇꯨꯅ ꯄꯥꯎ ꯐꯥꯎꯅꯍꯟꯕꯁꯤꯅꯤ." ꯆꯥꯅꯨꯂꯦꯝꯕꯤꯅ "ꯑꯍꯥꯟꯕꯗꯗꯤ ꯐꯥꯒꯤ ꯈꯔ ꯃꯥꯜꯂꯝꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯅꯃꯥꯟꯅꯕꯗꯨꯁꯨ ꯈꯔ ꯁꯤꯔꯤꯌꯁ ꯇꯥꯁꯤꯜꯂ ꯃꯥꯜꯂꯦ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯈꯥꯛꯇꯈꯩ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯅꯥꯅꯨ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯏ꯫ ꯁꯅꯥꯅꯨꯁꯨ ꯃꯊꯥꯕꯨꯗꯤ ꯁꯥꯔꯕꯅꯤ, ꯅꯃꯥꯟꯅꯕꯒꯤ ꯈꯜꯂꯒꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯃꯥꯟꯅꯕꯤꯁꯤꯅ ꯈꯜꯂꯤꯁꯤꯁꯨ ꯑꯔꯥꯟꯕ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯋꯛ ꯑꯄꯥ ꯁꯥꯔꯨꯕ ꯉꯝꯗꯕꯅꯤ." ꯚꯤꯛꯇꯔꯅ "ꯑꯗꯣ ꯅꯣꯏꯅ ꯌꯥꯅꯕ ꯈꯔ ꯇꯛꯁꯤꯜꯂꯗꯤ ꯌꯥꯔꯛꯄꯁꯨ ꯌꯥꯏ꯫ ꯑꯗꯣ ꯅꯣꯏꯒꯤ ꯅꯝꯕꯔ ꯄꯤꯔꯛꯑꯣ, ꯄꯥꯎ ꯐꯥꯎꯅꯁꯤ꯫ ꯃꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯈꯛ ꯅꯠꯇ꯭ꯔꯁꯨ ꯑꯩꯈꯣꯏ ꯃꯁꯦꯟ ꯈꯪꯅꯕ ꯌꯥꯏꯗꯅ." ꯚꯤꯛꯇꯔꯒꯤ ꯋꯥꯗꯨꯗ ꯆꯥꯅꯨꯂꯦꯝꯕꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ "ꯍꯣꯏꯅꯦ ꯌꯥꯏꯅꯦ, ꯆꯍꯤ ꯑꯅꯤꯃꯨꯛꯇꯤ ꯑꯣꯏꯔꯝꯂꯅꯦꯕ ꯅꯣꯏ ꯑꯅꯤ ꯎꯔꯛꯏꯁꯦ꯫ ꯑꯗꯣ ꯉꯁꯤꯐꯥꯎ ꯅꯣꯏ ꯑꯅꯤꯒꯤ ꯃꯤꯡ ꯂꯩꯐꯝꯁꯨ ꯑꯝꯇ ꯈꯪꯗꯦ꯫ ꯁꯛ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯈꯪꯉꯤꯁꯤ꯫ ꯑꯩꯒꯤꯅ ꯚꯤꯛꯇꯔ ꯆꯉꯥꯡꯉꯩꯗꯒꯤꯅꯤ, ꯃꯥꯅ ꯙꯅꯔꯥꯖ, ꯃꯥꯗꯤ ꯅꯝꯕꯣꯜ ꯁ꯭ꯋꯥꯏꯗꯒꯤꯅꯤ꯫ ꯑꯃ ꯏꯃꯥꯟꯅꯕ ꯍꯦꯅꯔꯤꯗꯨꯗꯤ ꯘꯔꯤꯗꯩꯅꯤ." ꯒ꯭ꯔꯦꯁꯤꯅ "ꯑꯗꯨꯒ ꯃꯥꯗꯤ ꯁꯥꯏꯀꯜꯗ ꯁ꯭ꯀꯨꯜ ꯀꯥꯔꯛꯏꯅꯤꯅꯦ꯫ ꯁ꯭ꯀꯨꯜꯁꯨ ꯄꯨꯟꯗꯦ, ꯃꯐꯝꯁꯨ ꯄꯨꯟꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯅꯣꯏꯅ ꯁꯅꯥꯅꯨ ꯇꯥꯟꯅꯔꯝꯃꯤꯁꯤꯅꯤ ꯌꯥꯝ ꯉꯛꯏꯁꯦ." ꯙꯅꯔꯥꯖꯅ "ꯏꯃꯥꯟꯅꯕ ꯑꯩꯈꯣꯏ ꯑꯍꯨꯝ ꯃꯥꯂꯣꯝꯗ ꯁ꯭ꯀꯨꯜ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄꯅꯤ꯫ ꯅꯣꯏꯗꯣ ꯑꯅꯨ ꯍꯣꯏꯗ ꯂꯥꯛꯄ ꯃꯥꯜꯂꯦ ꯅꯨꯃꯤꯠꯇꯣ꯫ ꯑꯩꯁꯨ ꯌꯨꯝꯁꯦ ꯅꯣꯏꯒ ꯊꯪꯅꯔꯕꯅꯤꯅ ꯑꯩꯈꯣꯏ ꯃꯁꯦꯜ ꯅꯨꯃꯤꯠꯇꯨꯗ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯅꯣꯏꯅꯕꯨꯗꯤ ꯎꯔꯝꯗꯕꯁꯨ ꯌꯥꯏ." ꯆꯥꯅꯨꯂꯦꯝꯕꯤꯅ "ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯅꯨ ꯍꯣꯏꯗ ꯂꯥꯛꯄ, ꯅꯣꯏꯅ ꯙꯅꯔꯥꯖ ꯍꯣꯏꯗ ꯂꯥꯛꯄꯒꯤ ꯊꯦꯡꯅꯈꯤꯕꯅꯤꯅꯦ꯫ ꯌꯥꯏꯅꯦ ꯋꯥꯔꯤꯁꯦ꯫ ꯏꯁꯥ ꯈꯪꯗꯅ ꯃꯤ ꯅꯣꯏꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯦꯡꯁꯤꯟꯕꯤ ꯂꯩꯔꯝꯃꯤ." ꯚꯤꯛꯇꯔꯅ "ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯃꯤꯡ ꯍꯥꯏꯈ꯭ꯔꯦ, ꯅꯣꯏꯒꯤꯁꯨ ꯍꯥꯏꯔꯛꯄ ꯌꯥꯕꯅꯤ꯫ ꯁꯅꯥꯅꯨꯕꯨꯗꯤ ꯅꯝꯕꯣꯜꯗꯒꯤꯅꯤ, ꯅꯣꯏ ꯈꯪꯂꯝꯃꯅꯤ꯫ ꯑꯩꯅ ꯒ꯭ꯔꯦꯁꯤ, ꯑꯩꯁꯨ ꯃꯥꯂꯣꯝꯗꯩꯅꯤ꯫ ꯆꯥꯅꯨꯂꯦꯝꯕꯤꯁꯤꯅ ꯁꯉꯥꯏꯄ꯭ꯔꯧꯗꯒꯤ꯫ ꯑꯩꯈꯣꯏ ꯑꯍꯨꯝ ꯍꯥꯏꯁ꯭ꯀꯨꯜꯗꯒꯤ ꯄꯨꯜꯂꯛꯄꯗꯨꯗ ꯁꯅꯥꯅꯨ ꯍꯣꯏꯒꯤ ꯃꯅꯥꯛꯁꯨ ꯅꯛꯑꯦꯅ ꯅꯝꯕꯣꯜꯗ ꯇꯝꯈꯤꯕꯅꯤ." ꯙꯅꯔꯥꯖꯅ "ꯋꯥꯔꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ꯫ ꯑꯩꯈꯣꯏ ꯋꯥꯗꯤ ꯍꯦꯅꯔꯤꯒ ꯁꯅꯥꯅꯨꯒꯗꯣ ꯑꯊꯨꯕ ꯃꯇꯝꯗ ꯈꯪꯅꯍꯟꯁꯦꯁꯤ ꯂꯩꯔꯤ." ꯆꯥꯅꯨꯂꯦꯝꯕꯤꯅ "ꯁꯅꯥꯅꯨꯅ ꯅꯝꯕꯔ ꯄꯤꯔꯝꯃꯦ ꯍꯥꯏꯗꯥꯏꯅꯦ? ꯃꯥꯁꯨ ꯅꯨꯄꯥꯅꯤ, ꯉꯝꯅ ꯃꯥꯏ ꯋꯥꯔꯤ ꯁꯥꯖꯔꯁꯅꯤ꯫ ꯇꯉꯥꯏ ꯐꯗ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏꯗ ꯄꯥꯎ ꯈꯪꯍꯜꯂꯛꯑꯣ, ꯑꯩꯁꯨ ꯑꯉꯝꯕꯗꯤ ꯃꯇꯦꯡ ꯄꯥꯡꯒꯦ꯫ ꯁꯅꯥꯅꯨꯗꯣ ꯌꯥꯅꯕ ꯋꯥꯔꯤ ꯁꯥꯔꯛꯀꯦ." ꯚꯤꯛꯇꯔꯅ "ꯑꯗꯣ ꯅꯣꯏ ꯀꯣꯂꯦꯖ ꯃꯈꯥ ꯇꯝꯊꯅꯤ ꯍꯥꯏꯅꯩ, ꯀꯥꯏꯗ ꯇꯝꯒꯦ ꯈꯜꯂꯤꯅꯣ? ꯀꯣꯂꯦꯖꯁꯨ ꯆꯞ ꯃꯥꯟꯅꯍꯜꯂꯗꯤ ꯄꯥꯎ ꯐꯥꯎꯅꯅꯕ ꯋꯥꯔꯤ ꯁꯥꯟꯅꯕꯗꯁꯨ ꯈꯔ ꯅꯨꯡꯉꯥꯏꯗꯅ." ꯒ꯭ꯔꯦꯁꯤꯅ "ꯑꯩꯗꯤ ꯀꯣꯂꯦꯖ ꯇꯝꯊꯔꯔꯣꯏ, ꯃꯣꯏ ꯑꯅꯤꯗꯤ ꯇꯝꯅꯤ ꯍꯥꯏꯕꯅꯤ꯫ ꯁꯅꯥꯅꯨ ꯍꯣꯏꯒꯤ ꯕꯕꯥꯒ ꯀꯀꯥꯒꯅ DMꯗ ꯇꯝꯃꯣꯅ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅ DMꯗ ꯇꯝꯗꯧ ꯃꯥꯜꯂꯤ ꯃꯣꯏ ꯑꯅꯤꯁꯦ꯫ ꯑꯩꯈꯣꯏꯅꯤꯃꯛ ꯑꯥꯔꯠꯁ ꯑꯣꯟꯊꯔꯒ ꯏꯪꯂꯤꯁ ꯇꯧꯒꯦꯅ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ꯫ ꯑꯗꯣ ꯅꯣꯏꯁꯨ ꯄꯨꯟꯅ ꯇꯝꯃꯣ, ꯀꯣꯂꯦꯖ ꯄꯨꯜꯂꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯗꯅ." ꯙꯅꯔꯥꯖꯅ "ꯀꯣꯂꯦꯖ ꯄꯨꯟꯅꯕꯅꯤ ꯑꯩꯈꯣꯏꯅ ꯍꯪꯉꯤꯁꯦ,
ꯍꯦꯅꯔꯤꯁꯨ ꯏꯖꯨꯀꯦꯁꯟ ꯂꯧꯁꯤꯅ ꯍꯥꯏꯕꯅꯤ ꯁꯕꯖꯦꯛ ꯃꯥꯟꯅꯗ꯭ꯔꯁꯨ ꯀꯣꯂꯦꯖ ꯀꯦꯝꯄꯁꯄꯨ ꯄꯨꯜꯂꯗꯤ ꯌꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅꯗꯤ ꯌꯦꯝꯗ ꯇꯝꯅꯕ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯑꯇꯣꯞꯄꯗ ꯑꯃꯨꯛ ꯌꯦꯡꯂꯝꯅꯤꯀꯣ ꯄꯥꯎꯗꯤ ꯐꯥꯎꯅꯁꯦ ꯀꯝꯃꯨꯅꯤꯀꯦꯁꯟ ꯒꯦꯞ ꯂꯩꯈ꯭ꯔꯗꯤ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤ ꯄ꯭ꯂꯥꯟꯁꯦ ꯀꯥꯏꯗꯣꯏꯅꯤ ꯁꯅꯥꯅꯨꯗꯗꯤ ꯈꯪꯍꯜꯂꯨꯔꯅꯨ ꯑꯩꯈꯣꯏ ꯇꯝꯅꯒꯅꯤ ꯍꯥꯏꯕꯗꯣ ꯆꯅꯨꯂꯦꯝꯕꯤꯅ ꯄꯥꯎꯗꯣ ꯈꯔ ꯐꯖꯅ ꯐꯥꯎꯅꯕꯤꯌꯨ ꯕꯤꯛꯇꯔꯒ ꯆꯅꯨꯂꯦꯝꯕꯤꯒꯗꯣ ꯅꯝꯕꯔ ꯄꯤꯅꯩ ꯕꯤꯛꯇꯔꯅ ꯅꯝꯕꯔ ꯂꯩꯅꯔꯗꯤ ꯌꯥꯔꯦꯗ ꯅꯨꯡꯇꯤꯒꯤ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯔꯦ ꯑꯗꯣ ꯃꯇꯥꯡꯕꯨꯗꯤ ꯆꯥꯗ꯭ꯔꯤ ꯁꯣꯝꯕꯨ BFꯀ ꯂꯩꯕ꯭ꯔꯣ ꯏꯃꯥꯟꯅꯕꯤꯒꯤ ꯍꯥꯟꯅ ꯑꯝꯇ ꯁꯤꯟꯈꯤꯁꯤ ꯑꯩꯒꯤ ꯋꯥꯔꯤꯒ ꯑꯝꯇ ꯍꯧꯗꯣꯔꯛꯈꯤꯅꯨ ꯆꯥꯟꯁꯁꯦ ꯍꯦꯛꯇ ꯂꯧꯁꯤꯜꯂꯛꯀꯅꯨ ꯃꯇꯥꯡ ꯃꯇꯝꯗ ꯑꯗꯨꯝ ꯄꯨꯖꯔꯛꯁꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨ ꯅꯣꯛꯏ ꯙꯅꯔꯥꯖꯅ ꯑꯗꯣ ꯅꯝꯕꯔ ꯂꯩꯅꯔꯕꯅꯤꯅ ꯄꯥꯎ ꯐꯥꯎꯅꯔꯁꯤ ꯑꯩꯈꯣꯏꯁꯨ ꯆꯠꯈ꯭ꯔꯒꯦ ꯅꯣꯏꯁꯨ ꯍꯟꯈ꯭ꯔꯣꯀꯣ ꯒ꯭ꯔꯦꯁꯤꯅ ꯄꯥꯎ ꯆꯦꯟꯕ ꯃꯁꯦꯟ ꯑꯣꯏꯅ ꯀꯣꯏꯅꯈꯤꯗꯅ ꯐꯔꯛ ꯇꯥꯅꯅꯤꯀꯣ ꯕꯤꯛꯇꯔ ꯃꯀꯣꯛ ꯍꯣꯠꯇꯨꯅ ꯃꯥꯏꯕꯤ ꯂꯩꯐꯥꯎ ꯍꯦꯛꯇ ꯄꯤꯁꯤꯜꯂꯛꯄꯁꯤꯗꯤ ꯑꯩꯈꯣꯏꯁꯨ ꯏꯀꯥꯏꯒꯗꯧꯏꯀꯣ ꯆꯅꯨꯂꯦꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯩꯈꯣꯏꯁꯨ ꯆꯪꯈ꯭ꯔꯒꯦ ꯅꯣꯏꯁꯨ ꯍꯟꯈ꯭ꯔꯣꯀꯣ ꯀꯣꯂꯦꯖ ꯑꯅꯧꯕꯗ ꯑꯃꯨꯛ ꯄꯨꯟꯅ ꯊꯦꯡꯅꯈꯤꯁꯦ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯣ ꯅꯣꯛ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯈ꯭ꯔꯤꯕꯗꯣ ꯕꯤꯛꯇꯔꯒ ꯙꯅꯔꯥꯖꯀꯅ ꯌꯦꯡꯍꯧꯔꯤ ꯙꯅꯔꯥꯖꯅ ꯆꯥꯟꯁ ꯂꯧꯕꯗꯤ ꯅꯪꯁꯨ ꯐꯖꯅ ꯍꯩꯔꯦꯅꯦ ꯍꯥ ꯌꯥꯏ ꯀꯣꯏꯌꯨ ꯑꯃ ꯇꯣꯛꯅꯔꯕꯅꯤꯅ ꯑꯃꯃꯨꯛ ꯈꯪꯅꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯅꯤꯗꯨꯁꯨ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯙꯅꯔꯥꯖ ꯍꯣꯏꯔꯣꯝꯗ ꯆꯠꯃꯤꯟꯅꯈ꯭ꯔꯦ ꯁꯣꯝꯅ ꯂꯥꯡꯂꯦꯟ ꯍꯣꯏꯗꯅꯤ ꯂꯂꯩꯕꯤꯗꯨ ꯂꯥꯡꯂꯦꯟꯒꯤ ꯀꯥ ꯑꯗꯨꯗꯒꯤ ꯙꯅꯔꯥꯖ ꯍꯣꯏꯒꯤ ꯌꯨꯝ ꯎꯔꯤꯕꯗꯨꯗ ꯁꯦꯞꯊ ꯊꯣꯡꯅꯥꯎꯗꯒꯤ ꯄꯔꯗꯥ ꯃꯔꯨꯝꯗꯒꯤ ꯌꯦꯡꯂꯤ ꯅꯨꯄꯥ ꯌꯦꯡꯕꯗ ꯅꯃꯤꯠꯀꯥꯗꯣ ꯂꯣꯏ ꯁꯦꯞꯄꯅꯤꯅ ꯂꯂꯩꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯤꯠ ꯁꯦꯞꯅꯁꯨ ꯁꯦꯞꯅ ꯌꯦꯡꯕꯗꯗꯤ ꯌꯦꯡꯂꯒꯦꯅ ꯉꯥꯏꯔꯤꯅꯤ ꯉꯁꯤꯒꯤ ꯀꯔꯥꯏ ꯆꯠꯈ꯭ꯔꯤꯅꯣ ꯈꯪꯗꯦ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯎꯗꯦꯃꯤ ꯀꯥꯟꯅꯗꯦ ꯀꯦꯃꯦꯔꯥ ꯑꯃ ꯁꯤꯗꯒꯤ ꯊꯦꯠꯂꯣ ꯑꯗꯨꯒ ꯌꯨꯝꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯌꯦꯡ ꯌꯥꯅꯕ ꯂꯂꯩꯕꯤ ꯆꯪꯁꯤꯟꯗꯨꯅ ꯂꯥꯡꯂꯦꯟꯒꯤ ꯅꯥꯀꯜꯗ ꯐꯝꯊꯔꯒ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯈꯪꯗꯦ ꯑꯁꯦꯡꯕꯒꯤ ꯗꯥ ꯙꯅꯔꯥꯖꯁꯦ ꯌꯥꯝ ꯁꯥꯊꯤ ꯐꯖꯩ ꯍꯥꯏꯕ ꯑꯗꯣ ꯃꯥꯏ ꯅꯝꯕꯔ ꯂꯩ ꯍꯥꯏꯗꯩꯅꯦ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯅꯁꯤꯜꯂꯨ ꯀꯩꯅꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯅꯨꯄꯥ ꯃꯁꯥꯅ ꯏꯪꯒꯤꯠ ꯏꯔꯥꯡ ꯈꯪꯉꯛꯇ꯭ꯔꯗꯤ ꯅꯨꯄꯤꯅ ꯍꯦꯛꯇ ꯍꯧꯖꯤꯜꯂꯗꯧꯅꯤ ꯏꯔꯥꯡ ꯇꯧꯔꯁꯨ ꯆꯪꯗ꯭ꯔꯦ ꯏꯪꯒꯤꯠ ꯐꯅ ꯄꯤꯔꯁꯨ ꯈꯪꯗ꯭ꯔꯦ ꯃꯥꯏꯁꯦ ꯈꯪꯅ ꯈꯪꯁꯤꯟꯅꯗ꯭ꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯁꯨꯈꯪ ꯈꯪꯗ꯭ꯔꯤꯔꯥ ꯇꯧꯔꯦ ꯅꯪꯗꯤ ꯆꯥꯟꯁ ꯂꯧꯕ ꯌꯥꯝꯅꯕꯨ ꯍꯩꯅꯦ ꯅꯝꯗꯅ ꯃꯁꯥꯃꯛꯇꯒꯤ ꯅꯝꯕꯔꯒ ꯂꯧꯋꯦꯕ ꯃꯩ ꯃꯃꯥꯟꯅꯕꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯉꯥꯎꯖꯕ ꯖꯥꯠꯅꯤ ꯄꯥꯎꯁꯤ ꯃꯔꯤ ꯊꯤꯒꯠꯄꯗꯒꯤ ꯑꯩꯁꯨ ꯆꯥꯟꯁ ꯌꯦꯡꯂꯒ ꯅꯝꯕꯔꯁꯤ ꯂꯧꯍꯧꯔꯤꯅꯤ ꯑꯗꯣ ꯅꯣꯏꯁꯦꯕꯨ ꯅꯨꯄꯥ ꯀꯣꯏꯅꯧ ꯍꯥꯏꯕ ꯌꯥꯔꯒꯗ꯭ꯔꯣ ꯅꯝꯕꯔ ꯄꯤꯅꯈ꯭ꯔꯕꯅꯤꯅ ꯃꯣꯏꯁꯨ ꯄꯥꯎ ꯐꯥꯎꯅꯔꯝꯃꯅꯤ ꯀꯩꯅꯣ ꯑꯩꯁꯨ ꯀꯩꯝ ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯒ ꯗꯥ ꯙꯅꯔꯥꯖꯇ ꯃꯦꯁꯦꯁꯀ ꯊꯥꯖꯤꯜꯂꯤꯅꯤ ꯑꯩꯈꯣꯏ ꯆꯦꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯁꯥꯔꯒ ꯅꯝꯗꯅꯅꯦ ꯐꯥꯎꯔꯒꯦ ꯇꯧꯅꯤ ꯑꯗꯣ ꯗꯥ ꯙꯅꯔꯥꯖꯀꯤ ꯈꯪꯅꯕ ꯅꯨꯄꯤ ꯂꯩꯔꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯔꯤꯁꯤꯗꯤ ꯑꯩꯅ ꯉꯥꯎꯅꯔꯤꯕꯁꯤꯒꯨꯝ ꯑꯇꯩ ꯅꯨꯄꯤꯅꯁꯨ ꯉꯥꯎꯅꯔꯝꯃꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯥꯁꯦ ꯑꯩꯒꯤ ꯑꯣꯏꯅꯕ ꯑꯩꯅ ꯍꯥꯏꯕ ꯏꯟꯅꯕ ꯂꯥꯡ ꯃꯈꯜ ꯊꯥꯛꯄ ꯇꯥꯕꯅꯤ ꯏꯁ ꯃꯤꯗꯤ ꯄ꯭ꯂꯥꯟ ꯌꯥꯝ ꯇꯧꯏꯀꯣ ꯅꯪꯒꯤ ꯂꯛꯁꯦ ꯑꯩꯉꯣꯟꯗꯁꯨ ꯈꯔ ꯂꯥꯛꯑꯗꯤ ꯐꯗꯧꯅꯤꯅꯤ ꯑꯩꯒꯤꯁꯦ ꯍꯥꯟꯅ ꯐꯖꯅ ꯈꯪꯅꯈꯤꯒꯦ ꯑꯗꯨꯒ ꯇꯞꯅ ꯅꯪꯒꯤ ꯑꯃꯨꯛ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒꯦ ꯀꯩꯗꯧꯔꯒꯦ ꯌꯥꯏ ꯏꯕꯦꯝꯃ ꯑꯩꯗꯤ ꯅꯪꯅ ꯇꯧꯕ ꯂꯣꯏ ꯌꯥꯔꯦ ꯂꯂꯩꯕꯤ ꯊꯣꯡꯅꯥꯎꯗꯨꯗ ꯆꯦꯞꯊꯔꯒ ꯌꯦꯡꯗꯨꯅ ꯅꯪꯗꯤ ꯀꯥ ꯇꯣꯉꯥꯟꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯝꯃꯅꯤꯅꯦ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏ ꯆꯦꯒ ꯑꯩꯒ ꯔꯨꯝ ꯄꯨꯜꯂꯕꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯐꯝꯁꯨ ꯈꯪꯗꯦ ꯋꯥꯆꯞꯀꯥꯁꯦ ꯂꯣꯛ ꯊꯝꯖꯔꯕꯅꯤ ꯑꯩ ꯃꯥꯅ ꯐꯥꯈ꯭ꯔꯗꯤ ꯑꯩꯁꯦ ꯕꯕꯥꯗ ꯁꯣꯏꯗꯅ ꯇꯝꯈꯤꯗꯣꯏꯅꯤ ꯑꯩꯈꯣꯏꯅꯤꯒꯤꯁꯤ ꯈꯪꯅꯔꯛꯇ꯭ꯔꯤꯉꯩ ꯃꯥꯁꯨ ꯅꯨꯄꯥꯗꯨꯒ ꯀꯣꯏꯅꯍꯟꯗꯕ ꯌꯥꯗꯦ ꯃꯥꯒꯤꯕꯨ ꯀꯣꯏꯅꯈ꯭ꯔꯗꯤ ꯑꯩꯒꯤꯁꯨ ꯇꯞꯅ ꯀꯣꯏꯕ ꯌꯥꯔꯦꯗꯅ ꯑꯗꯨꯗꯤ ꯃꯥꯅ ꯈꯪꯂꯁꯨ ꯑꯩꯈꯣꯏꯅꯤ ꯈꯪꯅꯔꯕꯅꯤꯅ ꯃꯥꯒꯤꯁꯨ ꯑꯩꯒꯤꯁꯨ ꯈꯪꯅꯔꯕꯅꯤꯅ ꯕꯕꯥ ꯍꯣꯏꯗ ꯍꯥꯏꯗꯣꯛꯅꯗ꯭ꯔꯦꯗꯅ ꯅꯪꯗꯤ ꯌꯥꯝ ꯁꯤꯡꯅꯤꯅ ꯅꯠꯇꯦ ꯄ꯭ꯂꯥꯟꯒꯁꯦ ꯍꯦꯛꯇ ꯁꯠ ꯂꯧꯊꯕꯤꯅꯦꯕ ꯂꯩꯕꯤ ꯑꯩ ꯅꯪꯒꯤ ꯂꯛꯁꯤꯗꯤ ꯀꯂꯛꯆꯩ ꯌꯥꯝꯅ ꯅꯣꯏ ꯇꯥꯃꯣꯁꯨ ꯐꯩ ꯀꯩꯅꯣ ꯅꯕꯨꯡ ꯑꯃ ꯂꯩꯖꯕ ꯀꯥꯏꯁꯦ ꯇꯔꯥꯏꯕ ꯅꯠꯇꯦ ꯑꯩꯉꯣꯟꯗꯒꯤꯗꯤ ꯅꯪꯅ ꯍꯦꯟꯅ ꯆꯥꯟꯁ ꯐꯖ ꯐꯪꯉꯤꯅꯤ ꯅꯪꯇꯅꯕꯨ ꯁꯤꯖꯤꯟꯅꯕ ꯍꯩꯇꯕꯒꯤ ꯁꯤꯖꯤꯟꯅꯕ ꯈꯪꯗ ꯂꯩꯕꯤ ꯋꯥꯅꯤ ꯍꯌꯦꯡ ꯑꯩꯒꯤꯁꯨ ꯂꯩꯔꯀꯥꯟꯗ ꯅꯪꯒ ꯇꯥꯟꯅꯗꯣꯏꯅꯤ ꯑꯗꯣ ꯀꯣꯃꯦꯠꯇ ꯇꯝꯕꯩꯗꯣ ꯌꯥꯔꯕ ꯅꯪ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯄꯨꯜꯂꯗꯤ ꯑꯩꯁꯨ ꯅꯪꯁꯨ ꯅꯨꯡꯉꯥꯏꯗꯅ ꯀꯀꯥꯅ ꯑꯦꯗꯃꯤꯁꯟ ꯇꯧꯕꯤꯔꯅꯤ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅꯤ ꯔꯣꯜꯁꯨ ꯊꯪꯅꯅꯕ ꯄꯨꯟꯅ ꯆꯠꯂꯒ ꯇꯧꯃꯤꯟꯅꯔꯨꯁꯤꯀꯣ 10ꯗꯤ ꯎꯁꯤꯟ ꯑꯁꯤꯅ ꯂꯥꯟꯊꯣꯛꯈ꯭ꯔꯦ 12ꯇꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯑꯦꯛꯖꯥꯝꯒꯤ ꯊꯣꯛꯄ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕ ꯑꯃ ꯃꯥꯏ ꯂꯥꯛꯆꯅꯤ ꯑꯗꯣ ꯗꯥ ꯙꯅꯔꯥꯖꯁꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯅꯨꯄꯤ ꯎꯅꯕ ꯆꯠꯂꯝꯗꯧ ꯌꯥꯝ ꯃꯥꯜꯂꯦ ꯁ꯭ꯇꯦꯇꯁꯀꯗꯤ ꯅꯟꯗꯤ ꯑꯅꯩꯕꯤꯅꯤ ꯄꯨꯔꯥ ꯔꯣꯃꯥꯟꯇꯤꯛꯇ ꯉꯥꯎꯔꯕꯅꯤ
ꯅꯪꯅ ꯈꯔ ꯈꯟꯖꯤꯟꯖꯕꯒ ꯑꯃꯗꯨꯅ ꯃꯔꯣꯜ ꯑꯃ ꯏꯔꯥꯡ ꯄꯥꯝꯖꯕꯒ ꯌꯥꯝ ꯆꯥꯟꯅꯈ꯭ꯔꯦ ꯃꯇꯧ ꯃꯥꯟꯗꯅ ꯗꯥꯗꯅꯔꯥꯁꯦ ꯏꯔꯥꯡ ꯈꯔ ꯇꯧꯕꯅꯤ ꯍꯧꯖꯤꯛꯁꯨ ꯒꯥꯔꯤ ꯂꯩꯕꯤꯌꯣꯅ ꯏꯔꯥꯡꯈꯔ ꯊꯣꯛꯄ ꯃꯥꯜꯂꯤ 12 ꯂꯣꯏꯔꯛꯂꯕꯅꯤꯅ ꯃꯤ ꯄꯥꯈꯪ ꯁꯥꯅꯤꯡ ꯇꯧꯔꯤꯅꯤ ꯑꯗꯣ ꯗꯥꯗꯅꯔꯥꯁꯣꯏꯒꯤ ꯕꯕꯥꯒ ꯃꯃꯥꯒꯗꯣ ꯁꯤꯗ ꯑꯃꯨꯛ ꯂꯥꯛꯄ꯭ꯔꯣ ꯑꯩꯅ ꯅꯣꯏꯗ ꯂꯥꯛꯄꯗꯗꯤ ꯅꯣꯡꯇꯁꯨ ꯂꯥꯛꯇꯦ ꯊꯦꯡꯁꯨ ꯊꯦꯡꯅꯗꯦ ꯃꯣꯏ ꯕꯕꯥꯗꯤ ꯑꯣꯐꯤꯁ ꯆꯠꯄꯅꯤꯅ ꯄꯥꯛ ꯂꯥꯛꯀꯟꯗꯦ ꯃꯔꯛ ꯃꯔꯛ ꯁꯨꯇꯤꯒ ꯂꯩꯕꯗꯣ ꯑꯗꯨꯗ ꯊꯦꯡꯅꯔꯒ ꯂꯝꯕꯤꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯈꯛꯇꯅꯤ ꯑꯗꯣ ꯃꯣꯏ ꯃꯥꯗꯤ ꯐꯅꯦꯛ ꯐꯤ ꯃꯆꯨ ꯁꯪꯕꯗꯣ ꯇꯧꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯨꯝꯗꯁꯨ ꯇꯣꯏꯅ ꯂꯥꯛꯄꯅꯤ ꯁꯨꯕ ꯅꯣꯝꯕꯗꯤ ꯌꯥꯝ ꯀꯟꯖꯕ ꯑꯗꯨꯒ ꯃꯆꯥ ꯁꯦꯝꯕꯗ ꯁꯦꯜ ꯊꯥꯗꯕꯗ ꯂꯣꯏ ꯆꯠꯂꯤꯅꯤ ꯇꯧꯕꯗꯤ ꯃꯣꯏ ꯕꯥꯅ ꯌꯨ ꯈꯔ ꯊꯛꯄꯅꯤꯅ ꯀꯣꯟꯅꯔꯝꯃꯣꯏ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯒ ꯑꯣꯏꯔꯦ ꯃꯆꯦ ꯑꯍꯨꯝ ꯃꯆꯜ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯁꯥꯏꯁꯤꯗꯤ ꯋꯥꯖꯔꯝꯃꯅꯤ ꯑꯩꯈꯣꯏꯒ ꯌꯧꯈ꯭ꯔꯦꯅꯦ ꯋꯥꯔꯤꯁꯦ ꯍꯥ ꯑꯗꯨ ꯂꯂꯩꯕꯤ ꯅꯪ wari sana bado adum sana zo aiga tawraga khangnana businmanese khangalakanu ko aikhoni tine khangasu yam leba moi ma do khra sathi bani nangna marolam ki gankre phanai saulangasu wasing khra kanjarasu mi halu budi na tedana ai ke monga lawli asiguma ine poksi asini thingna ge na ngari seina hayeng lamina bada maga lemina do suna tabsibu ke khande ai wadi Dada naras na yarak pasi kaktani. Wakal gadi aro ibidani ni sagal isi ha. Hayeng nang nasida mawgo iragladi ay di yam tu na yung pansakini. Imabo ko'y na namanabi adu ada nangang nabado ay yam hay naroy. Lalaybi nagfet daw na. Pagi daw ni biyama. Haybo migaon sinusin na dana kanagan bitahan gano. Migi masano pa matantani kanga ba. Inimi kuya na masatawri. Hayeng noy daga wari sarak pada ay siya yam pa bagi wari ngagta tahalagay si. Yari, nangi wakal gidolan to yang wangwan kre. Ning kay ready na kwang lang na kung lama dik pa soy dawri. Pagi daw ni biyama nang sumang zilag pa da sumay bibani. Lalay biyam hawgat to na tong nauram da yingi. Handagdi, danaras to biktar ga punna wari sana sana dana sumang na sa lipo do uy. Lalay bina. Dada narasya. Kay no mama na bagas ano mali kay da no ma. Hauzik tanjileni. Ay nalakwa kra teng kra mali. Thoki bu hode kalib. Maisya, nupi una masalam dong mali. Mud kasi yam nung ainani. Mana mamana baga nok na wari sana risi. Langlin so, tongnaw manag da lak na lalay binang yeng liba may kay da yeng na. Nupi kay nakiba ngay ba man hatraga. Nampuda kang nasin ba mataw. Ay di nangi mateng haybo. Dada narasya. Karay da satli yung da laybra. Laytabra. Sikak tani ko. Ani do wari sana duna tongnaw da danaras bu yengli. Lalay bidi, langle na ngang libado pasana tada ba makay danaras ki nung ba minok do da yeng do na lay. Henerisu, mamaga mapaga na yumdagi hindok pa yaroy haybado da nasidi ma yumdagi hindok tre. Ado na ma sanano da meses tari. Tabok pudi silam ni kagi. Subo nung bagan ba nina ngayag tabok po tarabon. Ado, nang sungлагanda meses handi hello ko. Ay nang nahaybadagi noy dilakbi jabadi. Nasana gan krata na siko. Henry ki Mrs. tu paraga sanano reply sat hali. Ore numidang sakto laganda pasana tanarasi ay hauzik tabag tawri. Asumna Henry sanano po ngay na game sana do na lili. Numidang sakto lamatung dani. Sanano kada sanglag do na puan paikat laga Henry da text amat haziling. Ngasi lakta ba sikom nung tigi sulakano ko ay Mrs. Tum tariki lakti lakano. Hana dagi nga ito layram ba Henry do Mrs. Sin sa tawraga reply halay. Mrs. kakta na sa nabayaba nati marak call su tawsi video call or su tawsi amuk su sa una bayay na. Ato na ko nakanasi hausik na Mrs. Ay na nagi kunjal taning lisiga nang na Mrs. ta ngaw layri. Ado nahanting na ba ay ginaw nupi do ting narati imana pa ni kumuko. Nupa nupi ko inay guys noy mong da kang na dabra ay di chat na isi kang dabra ba. Nati ay ko ini kang na ihay ba da nang natok ang kiri do na kay ki. Kiba nati ay na nangwanda yaki ba sulay di. Nanggi crush to kay maming kaw ki. Nati ay ngunda gimana pa zabak kayam hin ki. Nang may warib tangag ka no. Mana magi thokpa nang nanggi thokpa. Huy ni ay wudi stand by ni. Kaina ning matamda kaina ba yay. Wari sana ning dreso tabak silina laytok ba yay. Ado, dupa do dadi nang matam sangga do netra.
ꯑꯩꯒ ꯃꯥꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯥꯟꯅꯗꯦ ꯈꯦꯠꯅꯩ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯅꯪꯅ ꯑꯩ ꯁꯦꯡꯅ ꯅꯨꯡꯁꯤꯕꯁꯨ ꯅꯠꯇꯦ ꯃꯇꯝ ꯈꯔ ꯁꯨꯃꯥꯏꯅ ꯄꯥꯎ ꯐꯥꯎꯅꯔꯝꯃꯒ ꯑꯗꯨꯝ ꯇꯣꯛꯈꯤꯗꯧꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅꯤ ꯈꯪꯅꯔꯤꯁꯦ ꯌꯥꯝꯅꯁꯨ ꯃꯃꯜ ꯂꯩꯇꯅ ꯈꯟꯒꯅꯨ ꯅꯪꯅ ꯐꯥꯒꯤꯅꯦ ꯈꯜꯂꯁꯨ ꯑꯩꯗꯤ ꯌꯥꯝ ꯃꯒꯨꯟ ꯂꯩꯅ ꯈꯜꯂꯤ ꯁꯦꯡꯅ ꯑꯩ ꯅꯪꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯖꯟꯕꯤ ꯅꯪꯒꯤ ꯃꯔꯝꯅ ꯑꯩꯒꯤ ꯑꯦꯛꯁꯇꯣ ꯀꯥꯎꯈꯤꯕꯁꯨ ꯉꯝꯂꯦ ꯃꯥꯒꯤ ꯋꯥꯈꯜꯗ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯂꯝꯗꯕ ꯑꯩꯁꯨ ꯉꯁꯤꯗꯤ ꯅꯪꯒꯤ ꯋꯥꯈꯜꯅ ꯀꯩꯁꯨ ꯇꯧꯈꯤꯗ꯭ꯔꯦ ꯄꯨꯝꯅꯃꯛꯁꯤꯒꯤ ꯍꯧꯔꯛꯐꯝꯗꯤ ꯅꯪꯅꯤ ꯅꯪꯅ ꯄꯨꯝꯅꯃꯛ ꯀꯣꯛꯍꯜꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯣꯏ ꯅꯪꯅ ꯅꯨꯡꯁꯤꯕꯤꯕꯗꯨꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯅꯃꯥꯟꯅꯕ ꯃꯌꯥꯝ ꯁꯤꯟꯅꯩ ꯍꯥꯏꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯦ ꯈꯟꯅ ꯄꯥꯎ ꯐꯥꯎꯕꯤꯔꯛꯄꯅꯤ ꯃꯇꯝ ꯈꯔ ꯂꯩꯔꯗꯤ ꯑꯩ ꯁꯣꯏꯗꯅ ꯅꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯅꯤ ꯃꯇꯝꯗꯨꯗꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯌꯦꯜꯂꯛꯀꯅꯨ ꯅꯪꯁꯨ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯩꯁꯨ ꯑꯩꯒꯤ ꯑꯄꯥꯝꯕ ꯃꯇꯝ ꯈꯔꯗꯤ ꯈꯪꯃꯤꯟꯅꯈꯤꯁꯤ ꯅꯪꯒꯤ ꯀ꯭ꯔꯁꯇꯣ ꯍꯧꯖꯤꯛ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯩꯈꯤ ꯍꯥꯏꯗꯥꯏꯅꯦ ꯃꯥ ꯊꯣꯛꯂꯛꯑꯗꯤ ꯑꯩꯁꯨ ꯅꯉꯣꯟꯗ ꯀꯩꯁꯨ ꯍꯥꯏꯔꯔꯣꯏ ꯑꯩꯈꯣꯏꯅꯤꯅ ꯈꯪꯅꯔꯤꯕ ꯃꯅꯨꯡꯁꯤꯗꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅꯁꯤ ꯀꯣꯏꯅꯔꯤꯅꯤ ꯈꯪꯅꯔꯤꯅꯤ ꯍꯥꯏꯔꯒ ꯃꯃꯜ ꯂꯩꯇꯅ ꯃꯇꯝ ꯂꯦꯟꯕꯒꯤꯅꯤ ꯈꯜꯂꯒ ꯀꯣꯏꯅꯕꯁꯨ ꯄꯥꯝꯗꯦ ꯑꯩ ꯅꯪꯁꯦ ꯀꯃꯥꯏꯅ ꯉꯥꯡꯅꯒꯅꯤ ꯈꯪꯗꯦ ꯃꯤꯅ ꯍꯥꯏꯕꯁꯨ ꯇꯥꯗꯦ ꯑꯅꯝ ꯌꯥꯝꯅ ꯀꯜꯂꯤ ꯑꯅꯝ ꯀꯟꯃꯟꯕꯗꯨꯗꯅꯤ ꯑꯩꯅ ꯃꯦꯁꯦꯁ ꯊꯥꯔꯛꯏꯁꯤ ꯅꯠꯇ꯭ꯔꯗꯤ ꯊꯥꯔꯝꯃꯣꯏ ꯑꯗꯨꯒ ꯌꯥꯔꯤꯈꯩ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯂꯥꯛꯂꯅꯨ ꯂꯩꯀꯥꯏ ꯃꯤꯅ ꯋꯥ ꯉꯥꯡꯅꯕ ꯍꯧꯔꯕꯅꯤ ꯅꯨꯄꯥꯅ ꯅꯨꯄꯤ ꯂꯨꯝꯕ ꯂꯥꯛꯄꯁꯦ ꯌꯥꯗꯦꯅ ꯂꯥꯎꯊꯣꯛꯈꯤꯕꯒ ꯂꯩꯕ꯭ꯔꯣ ꯂꯥꯎꯊꯣꯛꯄ ꯂꯥꯎꯊꯣꯛꯇꯕꯒꯤ ꯋꯥ ꯅꯠꯇꯦ ꯐꯖꯐꯝ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯊꯥꯏꯅꯗꯧꯅ ꯊꯕꯛ ꯂꯩꯇꯕꯒꯨꯝ ꯃꯤꯒꯤ ꯂꯩꯀꯥꯏꯗ ꯈꯣꯡꯅꯥꯡꯈꯣꯡꯗꯨꯗ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯤꯗꯣ ꯐꯖꯐꯝ ꯂꯩꯇꯦ ꯅꯪꯅ ꯅꯃꯥꯏ ꯊꯥꯖꯕꯒꯤ ꯋꯥꯅꯤ ꯑꯩꯗꯤ ꯌꯥꯝ ꯏꯀꯥꯏ ꯈꯪꯉꯕꯣ ꯅꯪꯉꯣꯟꯗ ꯉꯥꯎꯖꯕ ꯅꯨꯄꯥꯗꯨꯅ ꯈꯪꯈꯤꯕꯩꯔꯣ ꯅꯪꯅ ꯄꯥꯈꯠꯂꯤꯗꯨꯅ ꯀꯅꯥꯝ ꯀꯩꯝ ꯈꯜꯂꯨꯅꯨ ꯅꯨꯡꯕꯨ ꯅꯨꯡꯁꯤꯔꯗꯤ ꯂꯩꯀꯥꯏ ꯍꯥꯏꯕ ꯂꯩꯇꯦ ꯅꯣꯏ ꯌꯨꯝ ꯍꯥꯏꯕ ꯂꯩꯇꯦ ꯆꯪꯉꯛꯄꯁꯨ ꯉꯝꯃꯤ ꯌꯥꯔꯦ ꯅꯪꯒꯤ ꯋꯥꯊꯤꯗꯣ ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦ ꯇꯨꯝꯃꯨ ꯍꯥꯏꯔꯒ ꯁꯅꯥꯅꯨꯗꯣ ꯑꯣꯐꯂꯥꯏꯟ ꯆꯠꯈ꯭ꯔꯦ ꯑꯁꯦꯡꯕꯒꯤꯗꯤ ꯂꯂꯩꯕꯤꯒ ꯃꯥꯒ ꯀꯥ ꯄꯨꯟꯕꯅꯤꯅ ꯂꯂꯩꯕꯤꯅ ꯃꯥꯏ ꯃꯑꯣꯡꯗꯣ ꯆꯤꯡꯅꯈꯤꯅꯤ ꯈꯟꯕꯒꯤꯅꯤ ꯁꯣꯝꯗ ꯍꯦꯅꯔꯤꯁꯨ ꯔꯤꯄ꯭ꯂꯥꯏ ꯁꯠꯍꯜꯂꯤ ꯉꯁꯥꯏꯗꯤ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯉꯥꯏꯔꯒ ꯇꯨꯝꯃꯨ ꯀꯥꯏꯅ ꯑꯣꯐꯂꯥꯏꯟꯒ ꯆꯠꯈꯤꯗꯅ ꯈꯛꯅꯤꯅ ꯍꯌꯦꯡ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯃꯦꯁꯦꯁ ꯊꯥꯔꯤꯕꯗꯨ ꯗꯦꯂꯤꯚꯔ ꯇꯧꯈ꯭ꯔꯁꯨ ꯁꯤꯟ ꯇꯧꯕꯤꯔꯛꯇ꯭ꯔꯦ ꯑꯗꯨꯃꯛ ꯑꯣꯐꯂꯥꯏꯟ ꯆꯠꯈ꯭ꯔꯦ ꯍꯦꯅꯔꯤꯗꯤ ꯃꯇꯧꯗꯨꯗ ꯁꯥꯎꯅꯤꯡꯂꯤ ꯍꯌꯦꯡ ꯁꯣꯏꯗꯅ ꯁꯅꯥꯅꯨ ꯍꯣꯏꯗ ꯆꯠꯂꯒꯦ ꯍꯥꯏꯅ ꯁꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ